ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯑꯞꯗꯦꯠ ꯊꯝꯖꯒꯦ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯦꯜꯂꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯔꯝꯂꯦ꯫ ꯗꯤꯜꯂꯤꯒꯤ ꯁꯟꯂꯥꯏꯠ ꯀꯣꯂꯣꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯍꯥꯔꯥꯅꯤ ꯄꯥꯔꯛ ꯃꯅꯥꯛꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:18 ꯔꯣꯝ ꯇꯥꯕꯗ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯁꯥꯎꯊ ꯗꯤꯜꯂꯤꯒꯤ ꯃꯍꯥꯔꯥꯅꯤ ꯄꯥꯔꯛ ꯃꯅꯥꯛꯇ ꯂꯩꯕ ꯒꯣꯄꯨ ꯁ꯭ꯇꯣꯔꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯄꯥꯎ ꯑꯗꯨ ꯐꯪꯕꯒ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯔꯥꯏꯝ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯖꯥꯃꯤꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯗꯦꯕꯤ ꯈꯥꯡꯉꯦꯝꯕꯝ ꯆꯍꯤ 10ꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯦꯔꯤꯅꯥ ꯀꯧꯕꯤ ꯃꯍꯥꯛꯀ ꯀꯥ ꯑꯃꯠꯇ ꯂꯩꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯕꯨ ꯃꯁꯛ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯏꯗꯥ ꯕꯦꯁ BPOI ꯏꯅꯔꯒꯤꯖꯔꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ꯫ ꯃꯍꯥꯛ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯗꯦꯜꯂꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯂꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯈꯤꯟꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯗꯣꯂꯥꯟꯗꯒꯤ ꯆꯣꯡꯊꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯥꯛꯄ ꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯥꯟꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯔꯥꯏꯝ ꯇꯤꯝꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯐꯣꯟꯗ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯃ ꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕ ꯅꯣꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯣꯊꯥꯕ ꯉꯝꯗꯕ, ꯅꯤꯡꯕ ꯀꯥꯏꯕ, ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ IPS ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯁꯤ ꯑꯁꯤ ꯅꯣꯔꯃꯦꯜ ꯁꯨꯁꯥꯏꯗꯅꯤ, ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯃꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ, ꯃꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯁꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯄꯥꯎ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ (AIIMS) ꯒꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫